ꯂꯩꯐꯝ ꯆꯥꯐꯝꯁꯤ ꯌꯨꯝꯀꯩꯁꯤ ꯂꯣꯏꯅ ꯊꯨꯝꯖꯤꯟ ꯈꯩꯖꯤꯜꯂꯝꯃꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯐꯝ ꯐꯥꯎ ꯃꯊꯣꯡ ꯃꯔꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯉꯥꯡ ꯅꯨꯕꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯀꯩꯗꯧꯕ ꯂꯣꯏꯅ ꯀꯥꯐꯝ ꯈꯣꯠꯐꯝ ꯈꯪꯗ꯭ꯔꯦ ꯂꯝꯕꯤ ꯀꯩꯀꯩ ꯏꯃꯨꯡ ꯂꯣꯏꯅ ꯊꯨꯝꯖꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯑꯃ ꯌꯥꯝꯅ ꯑꯣꯏꯌꯦ ꯅꯃꯥ ꯁꯣꯟꯐꯥꯎ ꯁꯣꯟꯐꯝ ꯂꯩꯇ꯭ꯔꯦ ꯌꯨꯝꯀꯩꯁꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯑꯣꯀꯦ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯣꯡꯅꯅꯕꯒꯤ ꯆꯥꯛ ꯆꯥꯛꯈꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤꯁꯨ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯈꯣꯠꯄꯗ ꯌꯥꯝꯅ ꯑꯄꯟꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯌꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨꯝꯕ ꯅꯤꯖꯕ ꯍꯥꯏꯖꯕ ꯑꯗꯨꯒꯤꯁꯨ ꯃꯐꯝꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯇꯨꯝꯕꯗꯤ ꯀꯗꯥꯏꯗ ꯇꯨꯝꯕꯤꯔꯤꯅꯣ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯇꯨꯝꯕ꯭ꯔꯥ ꯑꯣꯔ ꯀꯗꯥꯏꯗ ꯂꯩꯕꯤꯔꯤꯅꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯅꯥꯀꯟꯗ ꯑꯇꯣꯞꯄ ꯌꯨꯝꯗ ꯑꯇꯣꯞꯄꯗ ꯌꯨꯝ ꯏꯁꯤꯡ ꯊꯨꯝꯗꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝ ꯊꯣꯡꯗ ꯀꯩꯗꯧꯔꯦ ꯍꯤꯞꯇꯅ ꯇꯨꯝꯗꯅ ꯂꯩ ꯑꯗꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯁꯨꯃꯥꯏꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯊꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯗꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯀꯔꯤ ꯊꯝꯅꯤꯡꯕꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯤ ꯌꯥꯝ ꯊꯨꯝꯖꯤꯜꯂꯝꯃꯤꯅ ꯑꯋꯥꯕꯩꯗꯣ ꯌꯥꯝꯅ ꯑꯣꯏꯔꯝꯃꯤ ꯁꯤꯒꯤꯁꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯅꯤꯡꯉꯤ ꯂꯣꯏꯅ ꯊꯨꯝꯅ ꯅꯣꯡ ꯆꯨꯕ ꯈꯨꯗꯤꯡ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯨꯝꯖꯤꯜꯂꯒ ꯑꯩꯈꯣꯏ ꯀꯔꯝ ꯍꯥꯏꯅ ꯂꯩꯒꯔꯃꯣ ꯑꯗꯨ ꯅꯈꯣꯏꯅ ꯍꯣꯏꯌꯦ ꯅꯣꯡ ꯆꯨꯕ ꯆꯨꯗꯕ ꯑꯅꯤ ꯇꯥꯕꯒ ꯇꯨꯝ ꯊꯨꯝꯃꯦ ꯁꯨꯝꯃꯅ ꯇꯨ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯂꯩꯒꯗꯃꯣꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯅꯣꯡ ꯈꯔꯕꯨ ꯀꯟꯅ ꯆꯨꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯗꯨꯃꯛ ꯁꯤꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯏꯆꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯗꯨꯝ ꯏꯁꯨꯁꯤ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯦꯕ ꯃꯥꯅꯤ ꯑꯗꯣ ꯃꯁꯤ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯣꯛꯄꯤꯔꯒ ꯂꯥꯛꯄꯤꯔꯤꯁꯦ ꯁꯤꯒꯤ ꯗ꯭ꯔꯦꯟꯁꯦ ꯍꯦꯛ ꯁꯦꯝꯈꯤꯕ ꯆꯍꯤ 4 ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ 4 ꯆꯥꯎꯔꯥꯛꯅ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯗ꯭ꯔꯒꯤ ꯇꯨꯝ ꯊꯨꯝꯗꯅ ꯉꯁꯤꯐꯥꯎ ꯇꯨꯝ ꯂꯩꯔꯛꯑꯦ ꯁꯨꯃꯟ ꯇꯨꯝ ꯊꯨꯝꯃꯤꯃꯦ ꯑꯗꯨꯝ ꯊꯨꯝꯃꯤꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯗ꯭ꯔꯦꯟ ꯑꯁꯤ ꯑꯦꯁꯤꯌꯥꯟ ꯍꯥꯏꯋꯦ ꯑꯁꯤ ꯁꯦꯝꯃꯛꯄꯒ ꯑꯗꯨꯃꯛ ꯏꯀꯨꯏ ꯀꯨꯏꯅꯗꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯋꯥꯕꯁꯤ ꯑꯗꯨꯝ ꯆꯩꯊꯦꯡꯁꯤ ꯐꯪꯗꯨꯅ ꯈꯥꯡꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯊꯝꯕꯤꯔꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯌꯨꯝꯒꯤ ꯍꯛꯊꯦꯡꯅꯕ ꯄꯥꯎꯗꯝꯁꯤ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯕꯨ ꯑꯃꯨꯛꯁꯨ ꯍꯟꯅ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯣꯂꯣ ꯑꯃꯃꯝ ꯇꯧꯁꯤꯟꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯒꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯪꯒꯣꯜꯒꯤ ꯁꯔꯨꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯪꯒꯣꯜꯒꯤ ꯁꯔꯨꯛꯇ ꯂꯦꯞꯄꯒ ꯏꯅꯦ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯁꯤ ꯏꯟ ꯑꯁꯤ ꯊꯥꯔꯤ ꯑꯗꯨꯕꯨ ꯉꯥ ꯑꯁꯤ ꯀꯌꯥꯝ ꯌꯥꯝ ꯂꯩꯕꯅꯣ ꯀꯌꯥꯝ ꯐꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯑꯝꯇ ꯍꯪꯖꯒꯦ ꯏꯅꯦ ꯉꯥ ꯀꯌꯥꯝ ꯐꯥꯔꯤꯒꯦ ꯀꯌꯥꯝ ꯌꯥꯝ ꯂꯛꯀꯦ ꯆꯔꯥ ꯐꯥꯔꯕ꯭ꯔꯣ ꯌꯣꯟꯕ ꯀ ꯌꯥꯎꯔꯕ꯭ꯔꯣꯕ ꯍꯥ ꯇꯨꯡꯍꯟꯕꯤ ꯌꯥꯝ ꯐꯥꯏ ꯑꯗꯨ ꯆꯔꯥꯗꯤ ꯐꯥꯏꯕ ꯑꯗꯣ ꯏꯟꯁꯥꯡꯁꯤ ꯆꯥꯔꯀꯥꯟꯗ ꯃꯍꯥꯎꯗꯤ ꯐꯥꯎꯕ꯭ꯔꯥ ꯌꯨꯝꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯃꯗꯤ ꯐꯥꯎꯔꯤꯕ꯭ꯔꯥ ꯃꯍꯥꯎꯗꯣ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕꯁꯤ ꯌꯨꯝꯁꯤꯃꯛꯀꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯄꯒ ꯊꯥꯔꯤꯕ ꯏꯟꯅꯤ ꯍꯥꯏꯔꯤꯕ ꯏꯟ ꯑꯁꯤꯗꯒꯤ ꯉꯥꯁꯤ ꯀꯌꯥꯝ ꯐꯥꯕꯤꯔꯒꯦ ꯉꯁꯤꯒꯤ ꯉꯥꯁꯤ ꯈꯔ ꯐꯥꯔꯦ ꯆꯔꯥ 1 2 ꯗꯨꯕꯗꯤ ꯑꯗꯨꯝ ꯐꯥꯔꯦꯕ ꯉꯥ ꯐꯥꯔꯦ ꯑꯗꯨꯅꯤ ꯍꯔꯥꯎꯅꯉꯥꯏ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯌꯦꯟꯁꯥꯡꯗꯤ ꯐꯖꯅ ꯑꯗꯨꯝ ꯍꯥꯎꯕꯤꯔꯤ ꯉꯥꯁꯤ ꯐꯥꯔꯒ ꯑꯗꯨꯝ ꯌꯨꯝꯁꯤꯗ ꯆꯥꯔꯤ ꯑꯗꯨ ꯆꯠꯄ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛꯇ ꯑꯃꯗꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜꯒꯤ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛꯇꯤ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯒ ꯃꯥꯡꯍꯟ ꯇꯥꯛꯍꯟꯗꯨꯅ ꯊꯝꯃꯤ ꯃꯁꯤꯗ ꯉꯥꯗꯨꯒꯤ ꯃꯍꯥꯎ ꯐꯥꯎꯕꯤꯔꯤꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯂꯦꯟꯕꯤꯔꯤ ꯉꯥꯗꯨꯒꯤ ꯃꯍꯥꯎ ꯐꯥꯎꯔꯨꯕꯗꯤ ꯂꯥꯏꯗꯅ ꯀꯞꯄꯃꯛꯇ ꯐꯥꯎꯕ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯅꯣꯏꯗ ꯄꯥꯎꯈꯨꯝ ꯄꯤꯐꯝꯕꯨ ꯈꯪꯗꯦ ꯌꯨꯝ ꯉꯥꯒꯤ ꯃꯍꯥꯎꯁꯤ ꯍꯨꯒꯨꯝ ꯈꯥꯈ꯭ꯔꯦꯕ ꯍꯨꯅꯕꯨ ꯑꯗꯨꯃꯥꯏꯅ ꯈꯥꯔꯝꯒꯗꯧ ꯃꯥꯟꯗꯦ ꯉꯥꯗꯤ ꯍꯥꯏꯔꯨꯅꯨ ꯑꯋꯥꯕꯗꯒꯤ ꯑꯋꯥꯕꯗ ꯇꯧꯔꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤ ꯈꯪꯗꯦ ꯑꯃꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ ꯑꯃꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯍꯥꯏꯔꯤꯁꯦ ꯏꯕꯨꯡꯉꯣ ꯑꯋꯥꯕ ꯆꯩꯊꯦꯡ ꯐꯪꯉꯤꯕ ꯑꯩꯈꯣꯏꯁꯤ ꯁꯔꯀꯥꯔꯒꯤ ꯇꯔꯞꯇꯒꯤ ꯑꯩꯈꯣꯏꯕꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯉꯁꯤ ꯈꯤꯇꯪꯇꯁꯨ ꯀꯟꯅꯐꯝ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯌꯥꯝ ꯋꯥꯔꯦꯕ ꯋꯥꯕꯗꯤ ꯆꯥꯅꯉꯥꯏ ꯊꯣꯡꯅꯉꯥꯏꯒꯤꯕꯨ ꯋꯥꯒꯗ꯭ꯔꯥ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤꯕꯨ ꯋꯥꯒꯗ꯭ꯔꯥ ꯏꯁꯤꯡ ꯆꯥꯎꯔꯛꯑꯦ ꯑꯗꯨꯝ ꯁꯨꯃꯥꯡꯗ ꯄꯨꯈ꯭ꯔꯤꯗꯩ ꯄꯥꯊꯣꯔꯛꯑꯒ ꯉꯥ ꯐꯥꯔꯤꯃꯦꯗꯤ ꯑꯗꯨꯝ ꯐꯥꯔꯤꯃꯤ ꯉꯥꯅꯦꯅ ꯑꯗꯨꯝ ꯐꯥꯕꯒꯤ ꯋꯥꯅꯤ ꯍꯔꯥꯎꯔꯒ ꯅꯨꯡꯉꯥꯏꯔꯒ ꯐꯥꯕ ꯅꯠꯇꯦ ꯌꯨꯝꯅꯦꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅꯦꯅ ꯆꯠꯂ ꯆꯥꯕꯅꯤꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯦꯕ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯆꯦꯅ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯀꯔꯤ ꯐꯥꯎꯔꯤ ꯏꯆꯦꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯨꯝ ꯄꯥꯏꯕꯤꯔꯣ
sida sumai na leibase numi kani sureise si Fibam da leirise si mari mangani sura si ki Fibam da leiribase na mo pho su sumai na chauna ising kaino tawba thumba khotpa di koi yum pham ji go na di kaino tawda bana ba adubo handa ki jawa si di chakum lukphre maningom thangba da aduga sing mangwan si saiji yausila aduga inau nu pa ge jum hujik luptuna si ai inau nu pa lobani mahaki mayum leifam leita somda kara aga leirimi pochai loi hongkalaga ado hojik si ekoi sura chatlaga chaba miyoi ngakta oibanina sufam jafam thokham khangdre ado chumang di in tharaga angang mukhona harauri angang mukhoi di ka su khangjedamina in thari nga phari eduni gyan taba jumbure loibasing di sangai thangai leitaba sura chala chaba ngakta oibanina asida awabagi chatheng changjilaga kari chaga dege hayo khalol adu yamna awabai wakhan galoina na kaino tawri maram asina si sarkar gi mari lenaba authority singna athuba miyeng changbiraga ngasi gi awaba mayok nariba parda singse muktang di karam tawraga awaba si kokka dege amasung kadawbi de mateng pangbi ga dege haibudno khoina tawbiu Okay. Isegi yamna nungai taba amadi pendaba thamoi gi oiba wakal aduni adubo yamna section ga daba mana ise khoi gi oiba angang singse apit pangang singsi hojik si sahi yam nauriba chatpa se yam kaphai tu phai chatliba adum angang singsi khoi gi singsi yam lui singsi ahari bangang singsi kung ki matamda irak naraga mafam asimakta da aigi mangonda aigi imungda isa si khanghau daba tamangam daba lebak thiba punsi si lokiba yabagi tanja adu mikup adu oi maradona hairiba ising asida angang singsi yarbi mukhai senanaba yamna section ba darkar oi haiba si thamjege